ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯐꯤ ꯇꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯤ ꯇꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯄꯨꯖꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯕꯥ, ꯑꯩꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠꯇꯣ ꯀꯔꯝ ꯀꯥꯟꯗ ꯇꯨꯕꯤꯗꯣꯏꯅꯣ? ꯇꯨꯔꯅꯤꯗ ꯃꯤꯒꯤ ꯁ꯭ꯀꯨꯜꯒꯤꯅꯦ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔ ꯂꯩꯔꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯏꯆꯥꯒꯤꯗꯣ ꯇꯨꯔꯗꯕꯅꯤ꯫ ꯑꯗꯣ ꯕꯕꯥ, ꯑꯩꯒꯤꯗꯤ ꯃꯆꯨꯗꯣ ꯑꯃꯨꯕ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯕ ꯃꯆꯨꯗꯣ ꯍꯦꯛ ꯇꯨꯒꯗꯣꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯥ? ꯆꯠꯇꯣꯏꯅꯤ ꯕꯕꯥ꯫ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯉꯥꯛꯇꯪ ꯄꯥꯊꯣꯛꯎꯔꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯑꯁꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕ, ꯍꯩ ꯅꯪꯅꯤꯅꯦ, ꯅꯪ ꯂꯩꯔꯝꯕ ꯇꯥꯟ ꯆꯥꯔꯦ꯫ ꯅꯪꯅꯤ ꯅꯍꯥꯟꯒꯩ ꯊꯤꯔꯛꯂꯤꯕꯁꯦ, ꯍꯦꯛꯇ ꯇꯥꯟ ꯆꯥꯟꯅꯗꯕ꯫ ꯀꯔꯤ ꯂꯩꯔꯕꯒꯦ ꯈꯨꯔꯥ? ꯑꯩ ꯎꯅꯅꯤꯡꯉꯤꯕꯣ? ꯅꯪꯒ ꯎꯅꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯇ ꯇꯨꯒꯦ ꯇꯧꯕꯅꯤꯅꯦ, ꯑꯗꯨꯒꯤꯅꯤꯅꯦ꯫ ꯌꯥꯏꯌꯦ ꯈꯨꯔꯥ, ꯍꯦꯛꯇ ꯇꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯇꯨꯕꯗ ꯃꯃꯜꯁꯤꯕꯨ ꯀꯌꯥ ꯑꯣꯏꯔꯤꯒꯦꯅꯦ? ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯐꯤꯁꯨ ꯀꯩꯁꯨ ꯄꯨꯂꯞ ꯄꯨꯊꯣꯛꯂꯕꯗꯤ ꯂꯨꯄꯥ 400 ꯂꯧꯏ꯫ 400 ꯍꯥꯏꯕ? ꯑꯗꯨ ꯅꯪꯒꯤꯁꯤꯕꯨ ꯈꯔꯒ ꯇꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯈꯨꯔꯥꯒꯤꯅꯤꯗ, ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯈꯨꯔꯥ, ꯑꯇꯨꯃꯟꯅꯦ ꯀꯔꯤꯅꯦ, ꯂꯨꯄꯥ 500ꯗꯤ ꯁꯨꯍꯟꯕꯤꯌꯨ꯫ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯌꯥꯅꯔꯁꯤꯀꯣ꯫ ꯑꯗꯨ ꯄꯩꯁꯥꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯉꯁꯤ ꯑꯗꯨꯝ ꯄꯥꯏꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯂꯣꯏꯔꯒ ꯂꯧꯔꯁꯨ ꯌꯥꯕ꯭ꯔꯣ? ꯈꯨꯔꯥ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯉꯁꯤ ꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯀꯣꯏꯊꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕ ꯉꯥꯛꯇꯪ ꯐꯝꯂꯝꯂꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯐꯤ ꯇꯨꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯐꯤ ꯇꯨꯕ ꯆꯠꯅꯕ ꯇꯧꯔꯒꯦꯅꯦ꯫ ꯍꯣꯏ, ꯑꯗꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯒꯦ, ꯑꯗꯨꯒ ꯑꯣꯏꯅ ꯆꯥꯔꯒꯦ, ꯆꯥꯛꯇꯣ ꯊꯤꯜꯂꯛꯂꯅꯨ꯫ ꯍꯣꯏ, ꯍꯦꯟꯖꯥꯡꯗꯤ ꯀꯔꯤ ꯊꯣꯡꯉꯝꯃꯨꯒꯦ? ꯌꯥꯏꯗ, ꯀꯔꯤꯅꯣꯃ ꯅꯪꯅ ꯍꯦꯛꯇ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯂꯝꯃꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯇꯣꯝꯕ ꯃꯁꯥꯃꯛꯀꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯎꯔꯦꯟꯒ ꯗꯨꯀꯥꯟ ꯑꯗꯨ ꯄꯨꯟꯅ ꯍꯥꯡꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯆꯥꯎꯔꯦꯜ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯥꯛꯑꯣ, ꯊꯦꯡꯉꯦꯅꯦ꯫ ꯂꯣꯏꯔꯦ ꯏꯇꯥꯎ, ꯊꯣꯛꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯗꯨꯀꯥꯟꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯕꯖꯥꯔ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯥꯎꯔꯦꯜꯅ, ꯇꯣꯝꯕ, ꯅꯪ ꯂꯐꯣꯏ ꯂꯩꯔꯕꯣ? ꯂꯐꯣꯏꯗꯤ ꯉꯔꯥꯡꯒꯤ ꯈꯔ ꯂꯩꯍꯧꯔꯤꯗꯨꯗꯤ, ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯔꯅꯤꯗ ꯚꯥꯏ꯫ ꯏꯇꯥꯎꯅ ꯁꯥꯃꯨꯗꯣ ꯂꯨꯅ ꯇꯧꯕꯁꯤꯗꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯁꯦ ꯀꯜꯂꯛꯆꯩ꯫ ꯑꯩꯁꯨ ꯏꯇꯥꯎ ꯂꯣꯏꯅꯔꯕꯅꯤꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯍꯧꯔꯦꯅꯦ ꯏꯇꯥꯎ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕ ꯑꯗꯨꯅꯤꯗ꯫ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯥꯎ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯖꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯗꯨꯀꯥꯟꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯈꯨꯜꯗꯨꯒꯤ ꯆꯤꯗꯥꯏꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯗ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯁꯥꯃꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅꯤ ꯉꯁꯥꯏ ꯆꯥꯎꯔꯦꯜꯅ ꯁꯥꯃꯨꯅ ꯄꯟꯈꯤꯕꯗꯨ꯫ ꯁꯥꯃꯨ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯥꯃꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯂꯐꯣꯏ ꯂꯩꯔꯤꯕꯗꯨꯁꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯗꯨꯀꯥꯟꯗꯨꯗ ꯌꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯗꯨꯀꯥꯟꯗꯨꯒꯤ ꯃꯄꯥ ꯌꯧꯕꯒ ꯁꯥꯃꯨꯗꯣ ꯍꯦꯛꯇ ꯈꯣꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯁꯥꯃꯨꯗꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯁꯥꯃꯨ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯗ ꯁꯥꯃꯨꯗꯨ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯁꯥꯃꯨꯗꯨꯗ ꯂꯐꯣꯏ ꯑꯗꯣ ꯄꯤꯖꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯐꯣꯏ ꯆꯥꯕ ꯂꯥꯛꯄꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯂꯐꯣꯏꯗꯣ ꯆꯥꯔꯒ ꯁꯥꯃꯨꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛꯇꯨ ꯂꯣꯏꯔꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯥꯃꯨꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯂꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯒ ꯇꯣꯝꯕꯗꯣ ꯄꯣꯊꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯗꯣ ꯆꯠꯂꯔꯣꯏ, ꯐꯤ ꯇꯨꯒꯗꯕꯁꯨ ꯌꯥꯝꯅ ꯂꯩꯍꯧꯗ꯭ꯔꯦ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯩꯌꯦꯅ ꯅꯨꯡꯊꯤꯟꯁꯦ ꯂꯦꯞꯁꯦ ꯍꯥꯏꯅꯔꯕ, ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯈꯨꯔꯥꯃꯅꯤꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯒ ꯈꯨꯔꯥꯃꯅꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯅꯪꯗꯤ ꯐꯤ ꯇꯧꯕꯅꯤꯅ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯐꯪꯂꯝꯒꯅꯤ꯫ ꯑꯩꯒꯤꯁꯤꯗꯤ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗꯅ ꯈꯔ ꯁꯤꯠꯄ, ꯑꯇꯩ ꯃꯇꯝꯗꯗꯤ ꯏꯌꯥ ꯌꯥꯗꯦꯗ꯫ ꯅꯈꯣꯏꯒꯤꯗꯨꯅ ꯐꯔꯕ ꯖꯥꯠꯅꯤꯗ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯈꯨꯔꯥ, ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯐꯪꯕꯗꯤ ꯅꯠꯇꯦꯗ꯫ ꯕꯖꯥꯔꯔꯣꯝꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯈꯔ ꯇꯨꯕꯗ ꯑꯗꯨꯛ ꯐꯪꯕꯅꯤ꯫ ꯑꯇꯩꯗꯗꯤ ꯂꯩꯀꯥꯏꯒꯤꯗꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯇꯨꯕ ꯅꯠꯇꯦꯗ, ꯌꯥꯗꯕ ꯁꯦꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅ ꯑꯅꯝꯕ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯐꯪꯕ ꯅꯠꯇꯦꯗ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯩꯀꯥꯏꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯅꯤꯅꯦ꯫ ꯅꯪꯁꯨ ꯕꯖꯥꯔꯗ ꯆꯠꯇꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠꯇꯣ ꯇꯨꯔꯕꯗꯤ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯄꯥꯏꯖꯒꯗꯕꯅꯤ꯫ ꯈꯨꯔꯥ, ꯑꯩꯁꯨ ꯆꯠꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯒ ꯑꯉꯥꯡꯁꯤꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯄ ꯉꯝꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯈꯔ ꯆꯥꯎꯔꯛꯂꯕꯗꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯕꯖꯥꯔꯗ ꯊꯕꯛ ꯇꯧꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯐꯩ ꯐꯩ, ꯅꯍꯥ ꯑꯣꯏꯔꯤꯀꯥꯟ ꯇꯥꯟꯕ ꯌꯥꯔꯤꯀꯥꯟꯗ ꯇꯥꯟꯁꯤꯜꯍꯧꯕꯅ ꯐꯩꯀꯣ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯈꯨꯔꯥ, ꯕꯣꯔꯥꯗꯣ ꯈꯔ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯇꯣꯝꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜ ꯇꯨꯐꯝ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯃꯨꯗꯣ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯊꯣꯛꯇꯨꯅ ꯁꯥꯃꯨꯗ ꯂꯐꯣꯏ ꯑꯗꯨ ꯏꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯃꯨꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯅ ꯁꯥꯃꯨ ꯑꯗꯨꯗ ꯂꯐꯣꯏ ꯑꯗꯨ ꯑꯗꯨꯝ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯁꯛ ꯇꯥꯈꯠꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ, ꯑꯩ ꯐꯨꯔꯤꯠ ꯑꯝꯇ ꯇꯨꯒꯦ ꯈꯟꯕꯅꯤꯅꯦ, ꯑꯗꯣ ꯍꯌꯦꯡꯃꯛ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕꯅꯤꯀꯣ? ꯀꯔꯤꯅꯣꯅꯦ ꯇꯥꯗ? ꯐꯨꯔꯤꯠ ꯉꯁꯤꯗꯪ ꯇꯨꯕ ꯂꯥꯛꯑꯒ ꯍꯌꯦꯡ ꯂꯣꯏꯁꯟꯒꯗꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯌꯦꯡ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯌꯦꯡ ꯂꯣꯏꯁꯟꯒꯗꯕꯅꯤꯀꯣ꯫ ꯄꯩꯁꯥꯁꯨ ꯍꯌꯦꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯤꯒꯅꯤ꯫ ꯑꯁꯦ ꯅꯥꯞ ꯑꯣꯟꯅꯕ ꯇꯧꯁꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯄꯥꯏꯔꯤ, ꯁꯤꯁꯨ ꯂꯣꯏꯁꯟꯗꯅ ꯇꯥꯗꯒꯤ ꯍꯦꯛꯇ ꯄꯥꯏꯌꯨ ꯍꯥꯏꯕꯁꯤꯕꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯐꯤ ꯇꯨꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯇꯣꯝꯕꯒ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯁꯥꯎꯅꯈꯠꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯣ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯗꯗꯅ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯃꯨꯗꯣ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯃꯨꯅ ꯈꯣꯡꯂꯛꯄꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯐꯣꯏꯒꯤ ꯃꯨꯠꯇ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯀꯥꯇꯤꯗꯣ ꯁꯥꯃꯨꯗꯨꯗ ꯂꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨꯗꯣ ꯄꯥꯟꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯃꯨꯗꯣ ꯈꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯆꯥꯎꯔꯦꯜꯅ ꯇꯣꯝꯕꯗ ꯀꯔꯤꯗꯃꯛ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯥꯊꯔꯝꯃꯤ꯫ ꯇꯧꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯥꯃꯨꯗꯨꯗ ꯀꯥꯇꯤ ꯂꯪꯂꯤꯕꯗꯣ? ꯏꯇꯥꯎ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯤꯡꯕꯒꯤ ꯃꯤꯌꯥꯏꯅ ꯇꯧꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯗꯣ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯃꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗꯨꯗ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯀꯥꯝꯖꯜꯂꯝꯃꯒ ꯁꯥꯃꯨꯗꯣ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯣ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ, ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯣꯏꯔꯨꯕꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯃꯍꯥꯛꯅ ꯁꯨꯗꯣꯛꯅꯕ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯥꯃꯨꯗꯣ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ꯫ ꯇꯣꯝꯕꯗꯣ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯁꯥꯃꯨꯗꯣ ꯂꯥꯛꯇ꯭ꯔꯗꯤꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯥꯃꯨꯗꯨꯗ ꯀꯥꯇꯤꯅ ꯂꯪꯈꯤꯕꯗꯨꯗꯒꯤ ꯁꯣꯏꯗꯅ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯇꯣꯝꯕꯗꯣ ꯊꯕꯛ ꯁꯨꯗꯕ ꯃꯈꯩ ꯁꯥꯃꯨꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥꯃꯨꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯣ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯥꯃꯨꯗꯣ ꯅꯨꯡꯇꯤꯒꯤ ꯂꯐꯣꯏ ꯏꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯁꯥꯃꯨꯗꯣ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯁꯥꯃꯨ ꯑꯗꯣ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ, ꯍꯥꯟꯅꯗꯤ ꯁꯥꯃꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯝꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯇꯤꯅ ꯂꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ
dukan adugi mamangda faudabida maninglumda fauduna chatlami aduna tomanasu udabani samu adunasu dukan adugi mapayarpada khonglamde madunasu khangdabani tomado thoi wana dukan adugi mamangda famduna lerami maduda samudo lakpadu urami samudo lakpadu tomado yam hararami adubu samudo maki manata changdabida nakanda laithoga chatkirami madu ubada tomado thoi yamna warami adagi mangna samugi manakta chelaga mangna samudu bu kolami aduga lapoido bijarami ahanbadadi samu aduna lapoido chaw habi yaramde adubu tomana sum inmadagidi samu aduna lapoido charami asumna hanagi matagum samu amadi tombado nushinarami yanarami mathangi numitagidi samu aduna tombagi dukan ma yarpada khonglami asumna tomana toktuna samu de lapoido bijarami asumna hanagi matagum tomba amadi samu do yamna nushinarami asini mayam asengba marup asengba nusiba haibado miyoiba masengi marakta khakta nate miyoibaga jibasingasu nuksinaba lei marol thoktrabasu samudugi thamoida tombu nuksiba pawi aduga tomanasu marol thoktraba jiba adubu nuksi aduga wari asina pingliba moral story se tai karisu nate asaw bai basi phate asaw bana maram orega nuksinaramba mari kaya amasu tanrakpa yai aduna asaw basi phate saurbasu phadana bohnagadabni aina sauribine haiduna saurigai maraktuda aina phataba thabak kaya tawrabadi maduna hena phataba pol lakane aduna hoina phana saurbasu phathana bohnagadabani aduga thamoida ngakpi hebagi gullamasu chenbi gadabani haibadi samu uduna laikho mayama kapsalama matamda tomaduna amukena sauramnabadi samududa phurambasu yai adubu mangna samududa phurude aduga tomana kati langma matamdasu samu aduna karimata haramdana chatkibani mangna hena saurungnabadi tukalado mangna nei khairambasu yai amaga nungsinasi amaga soirabasu ngakthoknasi asini mayam ngasi wari sida uchari base asumna wari kaya ama puduru laksage moral story oiba aduga funga wari aduga educational story kaya ama puduru laksage mayamna channel asibu like share subscribe amadi comment tawbiramo uno pu aiskantna thagar phuduk sari